हेलो फ्रेंड्स मैम, कम तौनरी कईदौनरी चाक इसिंग चानारबो? मैमसु कमेंट तौनरो कईना अदुम हंगनिंगबा खंगनिंगबा। मैम कमेंट तौनरो कईदौनरीगे चाक इसिंग चानारबो? चाक इसिंग चारबो कईनो खंगमिन्नसि ngasiगी वीडियो सिदा मैमना अदुम खंगनिंगबदुसु हायरोबा। कोई लाइव तो डायरेक्ट ओइना खंगमिन्नसि। मैमदसु यारिंगबोई शेयर तौबिरो, सत जॉइन तौनरो मैम, लाइक सु तौबिबा काउबिगनो, लाइक सु अमतंग तौसलो मैम। ओइ खंगमिन्नरसेबा मैम ना खंगनिंगबा कईगुंबा एनी मरमदा खंगमिन्नसि शेयर तौनसि। अदु अखोइगी फोन लांग लैनिंगबा तारगसु अखोइगी फ्लिपकार्टदगी लोनदा नत्रे अमेजोनदगी अदु कमेंट लौगने हाइबदसु ngasiगी वीडियो सिदा खंगमिन्नसेबा इफेक्टंग। लाइक अमतंग तौबिरो मैम, कमेंट अमतंग तौबिरो। अदुगा अतै अतै कारागदबा कईगुंबा व्हाट्सएप की नत्रगा एनी फेसबुक की खंगनिंगबा लैरगसु मैमना अदुम खंगमिन्नसि हाइबिरो, अदुम कमेंट अमतंग तौबिरो मैम। कमेंट तौबिरो मैम, कमेंट सब्सक्राइब तौबिबा काउबिगनो मैम, लाइक कमेंट तौबिरो मैम। चाक इसिंग चानारबो मैम? मैम से अमुक लाइ अमुक थोई कईदौरबजानो? शेखर पॉल मिंगंग बाब थोक्ट्रे चाक इसिंग चानारबो मैम?
ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯑꯣꯐꯔ ꯍꯥꯏꯗꯤ ꯐꯣꯟꯒꯤ ꯑꯣꯐꯔꯁꯨ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯃꯌꯥꯝ, ꯑꯗꯨ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯗꯨꯗ ꯑꯐꯕ ꯐꯣꯟ ꯌꯥꯝ ꯍꯣꯡꯕ ꯃꯃꯟꯗꯁꯨ ꯂꯥꯛꯏ, ꯃꯌꯥꯝꯅ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯤ ꯁꯦꯜ ꯍꯧꯔꯝꯃꯦꯕ ꯃꯣꯕꯥꯏꯜ ꯀꯩꯅꯣꯃ ꯃꯣꯏꯒꯤ ꯁꯤꯗ ꯋꯥꯠꯁꯑꯞ ꯍꯥꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤꯁꯤ ꯃꯌꯥꯝ, ꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯃꯃꯟꯗ ꯃꯌꯥꯝ ꯌꯦꯡꯉꯣ, ꯁꯤꯒꯤ ꯔꯦꯇꯤꯡꯒꯪꯁꯤ ꯌꯦꯡꯉꯣ 4.5ꯅꯤ ꯃꯌꯥꯝ, ꯁꯤꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯐꯣꯟꯅꯤ, ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯌꯥꯏ, ꯁꯤꯒꯤ ꯔꯤꯌꯦꯜꯃꯤ ꯁꯤꯁꯨ, ꯁꯤꯗ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯑꯣꯞꯄꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ, ꯑꯐꯕ ꯐꯣꯟꯅꯤ ꯃꯌꯥꯝ꯫ ꯑꯗꯨ ꯁꯤ ꯂꯣꯟ ꯂꯥꯡꯗ ꯀꯩꯒꯨꯝꯕ ꯅꯉꯣꯟ ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯑꯗꯨꯝ ꯂꯣꯟ ꯄꯤꯕꯅꯦꯕ ꯃꯌꯥꯝꯅ, ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ EMIꯗ ꯑꯗꯨꯝ ꯀꯃꯦꯟ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯣꯕ, ꯁꯤꯗ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯌꯥꯕꯅꯤ ꯃꯌꯥꯝ, ꯁꯤꯗ EMIꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ, ꯁꯤꯗ EMI for everyone, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯑꯣꯟ UPI ꯍꯥꯏꯁꯤ ꯁꯤꯒꯤꯁꯤꯗꯒꯤꯁꯨ ꯂꯧꯕ ꯌꯥꯕꯅꯤ, ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯏꯑꯕ ꯃꯌꯥꯝ, ꯁꯤ ꯑꯦꯛꯇꯤꯚ ꯅꯥꯎꯁꯦ ꯆꯪꯀꯥꯟꯗ ꯁꯤꯗ ꯑꯩꯒꯤ ꯂꯤꯃꯤꯠ ꯀꯌꯥ ꯎꯏ ꯍꯥꯏꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯌꯦꯡꯉꯨ, 45K ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯂꯤꯃꯤꯠ ꯐꯪꯉꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ, ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ EMIꯗ ꯀꯛꯄ ꯌꯥꯒꯅꯤ ꯃꯌꯥꯝ, ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯀꯛꯅꯤꯡꯕ ꯇꯥꯔꯒꯗꯤ, ꯑꯗꯨ ꯍꯧꯖꯤꯛ ꯐꯣꯟꯁꯤ ꯌꯥꯝ ꯑꯐꯕ ꯐꯣꯟ ꯂꯥꯛꯏ ꯑꯍꯣꯡꯕ ꯃꯃꯟꯗ ꯃꯌꯥꯝ ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ, ꯁꯤ ꯐꯣꯟꯁꯤ ꯌꯦꯡꯁꯦꯕ ꯃꯌꯥꯝ, ꯆꯨꯝꯅꯇꯪꯒꯤ 19,000 ꯈꯛꯇꯅꯤ, 128 4GBꯗ, ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯑꯗꯨꯝ 3,000ꯅꯤ ꯃꯌꯥꯝ, ꯑꯗꯨꯒ ꯑꯗꯨ ꯋꯥꯠꯁꯑꯞꯁꯤꯗ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯆꯥꯠ ꯍꯤꯁꯇ꯭ꯔꯤꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯤꯡꯕ ꯇꯥꯔꯦ, ꯅꯣꯏꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯕ ꯃꯇꯝꯗꯅꯦ ꯃꯌꯥꯝ, ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯤꯡꯕ ꯇꯥꯔꯦ ꯁꯤꯗ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ, ꯌꯦꯡꯉꯣ ꯁꯦꯠ ꯆꯪꯕꯤꯔꯣ, ꯑꯗꯨ ꯁꯦꯠ ꯆꯪꯉꯣꯕ ꯃꯌꯥꯝꯅ, ꯁꯤꯗ ꯆꯥꯔꯠꯁꯦ ꯆꯪꯉꯣ, ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯣ ꯇ꯭ꯔꯥꯟꯁꯐꯔ ꯆꯥꯔꯠ ꯑꯅ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯁꯤ ꯃꯌꯥꯝꯅ ꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯁꯤꯗꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯒꯅꯤ, ꯁꯤꯗ ꯏꯁꯇꯥꯔꯠ ꯂꯥꯡ ꯇꯧꯔꯒ ꯁꯤ ꯏꯁꯇꯥꯔꯠꯁꯦ ꯅꯝꯕꯤꯔꯣ, ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ, ꯂꯣꯀꯦꯁꯟꯁꯤ ꯄꯔꯃꯤꯁꯟ ꯄꯤꯕꯤꯔꯣ, ꯕꯦꯛ ꯆꯠꯂꯣ, ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯣ, ꯑꯗꯨ ꯁꯤ ꯋꯥꯏꯐꯥꯏꯁꯨ ꯄꯤꯔꯣ, ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯀꯥꯟꯗꯅꯦ ꯃꯌꯥꯝ, ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯦꯕ, ꯏꯁꯀꯦꯟ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯊꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯁꯤꯃꯁꯨ ꯈꯪꯖꯤꯟꯕꯤꯌꯣ꯫ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ, ꯌꯦꯡꯉꯣ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ, ꯑꯣꯄꯟ ꯇꯧꯔꯣ, ꯁꯤꯗ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯌꯥꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ,
sida noina u fangi sida noina u fangi ko sigi dak maming si adu kai kai ki magi use adagi side effect kai kai se noina di hairi adu yamna su main dauri yeng biya gane basigi application sidagi kai kai dauroi da mai sida noina piri मैंने तो मैं भी हो WhatsApp account ban sa bagi si WhatsApp si su mana yang budi ai ko hidak maming do ni sa store no ni sida gi dum comment taw da mo kai taw da mai punna mo WhatsApp ban chari sigi maram ji ko na link pangtha tha buduna su WhatsApp na dum tawrak pe yaw ne bai di group da link pangtha tha na dum ya aduna su taw yaw ne adu noin taw da si appeal taw da ngai re noina request taw da ngai re ada yen batai di upai liti request taw da ngai re da du gi video su siam ba lai khamne noina dum setting ni sang noi sida chat मोगी हेल्प सिदा संगा कदम हेल्प सेंटर सिदा संगा रिक्वेस्ट तवदम गायरे अदु सी कई इगदम आइबदु खंगगदि फरे खंगद्रगदि अदम अदु सई हेल्प तवजगे करी करी वहाई इगदम आइबदु सेनो अदु मतांग दनो सेनो यावबनि थानरगदम sida lai rengo temporary ban account lai reko akoi gi suma lai dara kana sia sanga ga kai maram gi no do sida khara khanga ga ko no moi de message than raga